ꯃꯤꯈꯜꯒꯤ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯔꯥ MLA ꯑꯣꯏꯒꯦꯔꯥ ꯃꯔꯨ ꯀꯣꯛꯂꯒ ꯆꯞ ꯆꯥꯅ ꯋꯥꯔꯛꯀꯅꯤ ꯀꯃꯤꯇꯤ ꯄꯥꯎ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯐꯣꯡꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯤꯈꯜꯒꯤꯗꯃꯛ ꯂꯥꯡꯕ ꯍꯧꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯅꯦꯅꯥ ꯇꯥꯗ꯭ꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ MLA ꯃꯤꯅꯤꯁꯇꯔ ꯑꯃꯠꯇꯅ ꯃꯤꯈꯜꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯔꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯃꯤꯑꯣꯏ ꯑꯗꯨ ꯃꯔꯨ ꯀꯣꯛꯇꯨꯅ ꯆꯞ ꯆꯥꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯃꯦꯃꯅ ꯍꯥꯏ ꯊꯥ 9 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯦꯟꯇꯔꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2024 ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯅꯥ ꯇꯥꯗꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯐꯝꯅꯆꯤꯡꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯤꯈꯜꯒꯤꯗꯃꯛ ꯃꯤꯌꯥꯝꯗꯒꯤ ꯚꯣꯠ ꯅꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯔꯨ ꯀꯣꯛꯇꯨꯅ ꯆꯞ ꯆꯥꯅ ꯋꯥꯔꯛꯀꯅꯤ ꯍꯥꯏꯈꯤ ꯃꯤꯇꯩꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯗ ꯌꯥꯎꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯑꯣꯏꯕ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯑꯥꯏꯟ ꯂꯩ ꯍꯥꯏꯕ ꯈꯪꯍꯜꯂꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ SP ꯑꯃꯗꯤ DC ꯁꯤꯟꯗꯣꯛꯀꯗꯕꯅꯤ ꯂꯣꯏꯅꯅ ꯁ꯭ꯌꯥꯝꯂꯥꯜ ꯄꯣꯜ ꯁꯁꯄꯦꯟ ꯇꯧꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ CC ꯄꯨꯔꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯌꯥꯎꯅ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯁꯤꯡ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯁꯤꯡ ꯊꯨꯒꯥꯏꯕꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤꯁꯤꯡ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ CC ꯄꯨꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯉꯥꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯑꯃꯗꯤ ꯃꯅꯥ ꯂꯩꯕꯁꯤꯡ ꯐꯥꯗꯕꯒꯤ ꯃꯔꯝꯁꯨ ꯍꯪꯂꯛꯂꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡ ꯉꯥꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯌꯦꯡꯅꯕ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯂꯥꯏꯁ꯭ꯔꯝ ꯃꯦꯃꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯑꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯃꯗꯨ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥꯁꯤꯡ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯂꯩꯉꯥꯛꯅ ꯏꯔꯩꯕ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯒꯤ ꯀꯟꯅꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯈꯨꯠꯇ ꯀꯂꯝ ꯄꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯨꯅ ꯂꯩꯒꯗꯕ ꯏꯆꯥꯁꯤꯡ ꯑꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕ ꯑꯃꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯕꯗꯤ MIꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯏꯔꯩꯕ ꯏꯔꯝꯗꯝ ꯑꯁꯤ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ ꯁꯤꯃꯣꯜ ꯁꯥꯃꯨꯁꯣꯡ ꯑꯃꯗꯤ ꯂꯣꯛꯆꯥꯎꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯣꯏꯔꯦ ꯈꯨꯟꯖꯥꯁꯤꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯁꯅꯥꯁꯥꯕꯤ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯁꯅꯥꯁꯥꯕꯤ ꯈꯨꯜꯒꯤ ꯃꯅꯤꯡꯗ ꯆꯪꯁꯤꯜꯂꯒ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯜ ꯈꯔꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯕꯪꯀꯔ ꯀꯌꯥ ꯁꯥꯕꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯨꯟꯖꯥ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯈꯨꯟꯖꯥ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯤꯃꯣꯜ ꯁꯥꯃꯨꯁꯣꯡ ꯑꯃꯗꯤ ꯂꯣꯛꯆꯥꯎ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡ ꯑꯁꯤ ꯆꯤꯡꯒꯤ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 2ꯒꯤ ꯃꯊꯛꯇ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯎ ꯐꯪꯂꯦ ꯍꯥꯏꯔꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯁꯅꯥꯁꯥꯕꯤ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯉꯁꯤ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯇꯝ ꯑꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁꯥꯃꯨꯁꯣꯡ ꯂꯣꯛꯆꯥꯎ ꯁꯤꯃꯣꯜ ꯀꯨꯀꯤ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯩꯁꯤꯟꯈꯤꯕ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯇꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯤ ꯀꯨꯀꯤꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯔꯥꯜ ꯈꯣꯡꯒꯥꯎꯅꯈꯤꯕꯒꯤ ꯊꯧꯑꯣꯡ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯄꯥꯟꯗꯝꯗꯒꯤ ꯂꯧꯈꯠꯆꯕꯅꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯃꯣꯛ ꯚꯥꯏꯑꯣꯂꯦꯟꯁꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯤꯔꯥꯜꯕꯨ ꯈꯣꯡꯒꯥꯎꯅꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ MP ꯑꯁꯤꯅ Xꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯆꯨꯔꯆꯥꯟꯄꯨꯔ DC ꯑꯃꯗꯤ SPꯒꯤ ꯑꯣꯐꯤꯁꯇ ꯄꯥꯏꯍꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯤꯔꯥꯜꯕꯨ ꯆꯤꯡꯊꯗꯨꯅ ꯃꯩ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤ
asibu laiba asigi national security da singnabani India leingakna hiram asigi matangda akanba action lokhatpham thoi haiki February kumathoi ayuk pung 13 dagi nungtil pung 3 phawba pak shanna wakat mifam phambiyu maitai leima khulngak pasing phaba yaroi aranba tahanba su yaroi lagliba February kumathoi gi ayuk pung 13 dagi nungtil pung 3 phawba khulngak liba isa sing phaba yaroi isa soglabadi mama oibising tumina leiroi amadi Kuki narco terrorist singa chanariba su khudakta handu haiba kholawga loinana miyamna wakat mifam phambiyu abadi khwaidagi democratic oiba mongda pangthokpiyu haina maitai leimagi convener Salam Prabhapatina phongdokre ngasi Manipur Press Club da bawmi singa unaba amada Salam Prabhapatina makhatana hai maitai khulngak pasingda laingangna onsinba yaroi ngasi maitai isa singna khulngak pathoraglibase tangai fadana miyamgi punsi amati kanglaipaki ngamkhai kannabani isa singidaba mama Aikoi mayam lady mama aikoi lady ngaida isa singda laingakna phaba punbagi thabak amata chathaba yaroi laingakna pangthokpam thokpa thabak sing pangthoktaba amadi lawpham thokpa thodang loroktabadagi tangai fadana isa mayamna kanglai paki ngamkai kannaba thodang lorokpani arambai tengolgi isa singi mathakta NIA na thijinnaba honarakpa asumba khongthang nate kanglai paki mama ama oina isa misa khaitana asumbagi damak lepkani senkuki narco terrorist na mitai singi mathakta lan chathaba horokpa matamda arambai tengol na mangjil thana songthorakhiba amadi laukiba thodang singthabagi loiba nairaroi maramaduna kanglai paki ngamkhai kannabagi thodang lauriba isa singi mathakta case pansinduna phanaba honaba yaroi kukina landarakpadagi isa kanjanaba imung manung kanjanaba honariba mitai isa singbu namduna leingangna aranba tahanba yaroi mama oibi mayamna ngasi macha singbu kokta nanthabiduna lanphamda thajillibasi mama singi thamoi kairabasu leibakini khanduna tharaglibani mama oibi singna yegnaba masak khangna isa singbu thawai khubakta haptuna thengnanaba tharagliba pungphamsida macha oiba singbu namduna aranba tahannaba honaraglabadi mama oibi sing khwangset masi langduna macha oiba sing kannaba honaroidabagi maram leite singarelda leiba manga suba IRB yauna tampaki lamda tongan ba mafamsingdagi nongmai lakhibagi thodoksinda suspend tawba amadi case asibu lanai tahanba yaroi suspend tawkhiba maitai sing khudakta handokadabani leiriba case mayam khudakta withdraw tawgadabani khulngakpa singbu lisai pairaga ngakpa yabra kukina nongmai bong kap tharaglaga thongna faraba mitai isa sing thangjau paiduna mayoknagadra ngasi thengnariba si lanni landa matik chaba khulai paiba tabani leingakna khulai pibiba nate isa singi thongna losingna ngasi phawba mitai khunai ngaglibani maramaduna ngasi phawba masa singi thongna haptuna lagliba mama oibi singna makhatana khulngagliba singi thongna piboina February 18 gi ayok pung 13 dagi nungtil pung 3 phawba wakan mifam phambiu masida makhala matagi lambi thingba mitam mai thaba asat ong singda apanba piba tawbi kano hain so apel tawragli